Sinedectus Bill Manipur ngasigi akoigi Jun tarago huntoida athouba yadre athobi taraga ni palna awai na konta Jun 18 si akoigi makamda ikatekat tambagi horam sigi mangoina na sahi kutingi he akoigi laidiba Manipurgi civil organization aduga Lanai club sing pumbana masi sengtokpagi thabak sathai haiba thabak tu ngasi akoigi film forum di makhada laijaniba akoi gil singi oibusu ngasi si nitare madum aduna koina ngasi si akoigi sengna hargadi akoi group ahum da share taw aduga group akoigi film di share sina mayai tham sauchiga koina aduna masigi akwai ngasai ngalingai pung tare tagi koina singba sapu almost ya malui sene ina sentuk sari basi akwai lapaku saru mi la aga sista akwai mapu pasau ko thallaga sista mayam si kullaga damni fai tok dana akwai na Jun 18 lakhu matamda thamoida yamna nahungna na amu haukuba kabusido amu sinjari kuba ngasigi asigumlaba akoigi kubam asida akona miku khradang adi punja khradang akona sengkop sangkuba kamjabasi akoigi dam kadi lagi jam pabani Sinedectus skin di bagi legacy mayamda ko kuna nozari Jun 18 da mayam kuna leminan kuna teknikal legacy tamina thank you